Johonna iba afaba wapau taruk suba saruk. Adugi matungda Jisuna Tiberia pat haina khangnaba Galilegi pat wangmada lengkhre. Ibungona anaba singi mathakta angakpa kudam tawkiba singdu ubagi maramna miyamna ibungogi tung ilame. Jisuna chingda kakhat khiduna magi sebok singa loinana phamlami. Jiu singi aran chakhangba adu naksilaklame. Jisuna koina yenglakpada miyamna mangonda lakpadu uraduna Philipta haire. Makhoi sibu pijaba oknaba tal kadaidagi laurusige. Madu Philipu chang yengnanaba ibungona haibani tawgadaba adudi ibungona khangkhrabani. Philipna khumlae. Mi khudingna khara thungnabagidamaktasu dinar chanigi talna konaroi. Ibungogi sebok singi maraktagi Simon Petergi manau Andriana hairae. Mafam asida Jobki tandum mangaga nga aniga yauba angang ama leire adubu asuk yamba miyam asida masina kaidawrugani. Jisuna makhoida hai mising adu khamthahallu. Napi hauba mafam yamna leirami asumna aduwaida misingdu phamtharami. Makhoi mi lising mangarom oirami. Jisuna tal adu lauduna thagat charaga phamlibasing aduda yelami adugumduna nga adusu yenduna makhoina pamliba makhai thunglami. Aduga makhoina chaba loirabada ibungona seboksingda hairae. Karimata mangdanaba lemhaubasing adu khomjilu. Asumna makhoina khomjinbada Yobki tandum charaga lemhaubasing adu thumuk tarani thoi thanna khomjilami. Ibungona tawkiba angakpa khudamdu ubada miyamduna haraurami. Nupa asi tabang panda lenglakadaba isorgi wa takthokpa adumakni. Mahakpu faraga makhoina ningthau oihannabagidamak lakadawre haiba Jisuna khangladuna mathanta tongana chingda amuk chathokhirami. Numidang wairam oisilaklabada ibungogi sebok singdu partak umthaduna hi tonglaga Kapernaum tana chatnanaba part aduda lalami. Mamlaba faubada Jisudi makhoigi manakta laklamde. Nongsit kanna sitpa maramna isingdu ithak horaklami. Makhoina kilometer taruklom olaklaba matungda Jisuna ising mathakta lakpadu urami. Maduda makhoina yamna kirami. Jisuna makhoida hai aini kiganu. Makhoina ibungobu hi aduda tonghanninglami. Adum oinamak hi adudi makhoina chatliba kangpal aduda thungkiramle. No ngalaga part wangmada leiriba miyamduna hi amakhakta nattana atai hi leiramdre haiba khanglabada Jisudi magi sebok singa loinana hida tongkhide. Ibungogi sebok sing khakta chatkhi haibasu miyamduna khanglami. Prabhuna thagat charaba matungda makhoina chakhiba mafamdugi manakta Tibria sahardagi lakpa atay misingsu thungduna leirami. Miyam aduna Jisu amadi magi sebok sing mafam aduda leitre haiba khanglabada makhoigi hi singdu tonglaga Jisubu thiduna Kapernaumda chatkirami. Adugi matungda makhoina Jisubu wangmada fanglabada miyamna hairami. Rabi karamba matamda mafam sida thunglabage. Jisuna makhoida hairae aina nakhoida achumba hairibani angakpa khudam sing ubagi maramna nakhoina aibu thibanatte. Nakhoina nabuk thanna tal chakhiba adugi maramgini. Mangba naiba chinjak adugidamak nomganu. Lomba naidana laigadaba chinjak adugidamak nomu. Adugi chinjak tu migi macha nupa aduna pibigani. Maramdi Mapa Ishorna mahakpu jum namkhrabani. Aduna makhoina hairae Ishorgi sintha pangnaba aikhoina kari tauba tabage. Jisuna makhoida hairae nakhoina pangthokadaba Ishorgi sintha adudi ibungo mahakna thabirakpa mahak asibu thajaba asini. Makhoina hai aikhoina uduna thajanaba nahakna kari angakpa khudam taugani. Sargadagi makhoida chanaba pibire haina sastrada haibugumna ipa ipusingna lamjau lamhangda manadu chakhi. Jisuna makhoida hairae aina nakhoida achumba hairibani sargadagi tal adu Mosesna pikiba natte.
ꯑꯩꯒꯤ ꯏꯄꯥꯃꯛꯅ ꯁꯔꯒꯒꯤ ꯑꯣꯏꯕ ꯑꯆꯨꯝꯕ ꯇꯜ ꯑꯗꯨ ꯄꯤꯕꯤꯈꯤꯕꯅꯤ꯫ ꯏꯁꯣꯔꯅ ꯄꯤꯕꯤꯈꯤꯕ ꯇꯜ ꯑꯗꯨꯗꯤ ꯁꯔꯒꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯇꯥꯏꯕꯪꯄꯥꯟꯗ ꯍꯤꯡꯕ ꯄꯤꯔꯤꯕ ꯑꯩꯍꯥꯛ ꯑꯁꯤꯅꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯝꯃꯤ, ꯏꯕꯨꯡꯉꯣ, ꯑꯗꯨꯒꯨꯝꯕ ꯇꯜ ꯑꯗꯨ ꯑꯩꯈꯣꯏꯗ ꯃꯇꯝ ꯄꯨꯝꯕꯗ ꯄꯤꯕꯤꯌꯨ꯫ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯏ, ꯑꯩꯁꯦ ꯍꯤꯡꯕꯒꯤ ꯇꯜꯗꯨꯅꯤ꯫ ꯑꯩꯉꯣꯟꯗ ꯂꯥꯛꯈ꯭ꯔꯕꯗꯨ ꯑꯃꯨꯛ ꯂꯥꯝꯂꯔꯣꯏ꯫ ꯑꯩꯕꯨ ꯊꯥꯖꯕ ꯃꯤꯁꯤꯡꯗꯨ ꯀꯩꯗꯧꯉꯩꯗꯁꯨ ꯈꯧꯔꯥꯡꯂꯔꯣꯏ꯫ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯈꯣꯏꯅ ꯑꯩꯕꯨ ꯎꯔꯕ ꯃꯛꯇꯗ ꯊꯥꯖꯗ꯭ꯔꯤ꯫ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯈꯤꯕ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯂꯥꯛꯀꯅꯤ꯫ ꯑꯩꯉꯣꯟꯗ ꯂꯥꯛꯈ꯭ꯔꯕ ꯃꯤ ꯑꯗꯨ ꯑꯩꯅ ꯈꯛ ꯇꯥꯟꯊꯣꯛꯂꯣꯏ꯫ ꯏꯁꯥꯒꯤ ꯅꯤꯡꯕ ꯇꯧꯅꯕ ꯅꯠꯇꯅ ꯑꯩꯕꯨ ꯊꯥꯕꯤꯔꯛꯄ ꯏꯕꯨꯡꯉꯣꯒꯤ ꯑꯅꯤꯡꯕꯗꯨ ꯇꯧꯅꯕꯒꯤꯗꯃꯛ ꯑꯩꯅ ꯁꯔꯒꯗꯒꯤ ꯀꯨꯝꯊꯔꯛꯄꯅꯤ꯫ ꯑꯩꯕꯨ ꯊꯥꯕꯤꯔꯛꯄ ꯏꯕꯨꯡꯉꯣꯒꯤ ꯑꯅꯤꯡꯕ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯈꯤꯕ ꯄꯨꯝꯅꯃꯛ ꯀꯅꯥ ꯑꯃꯠꯇ ꯃꯥꯡꯍꯟꯗꯅ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯟꯕ ꯑꯁꯤꯅꯤ꯫ ꯑꯩꯒꯤ ꯏꯄꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯎꯔꯒ ꯃꯍꯥꯛ ꯑꯗꯨꯕꯨ ꯊꯥꯖꯕ ꯃꯤꯁꯤꯡꯅ ꯂꯣꯝꯕ ꯅꯥꯏꯗꯅ ꯍꯤꯡꯕ ꯐꯪꯖꯗꯨꯅ ꯃꯈꯣꯏꯕꯨ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯑꯃꯨꯛ ꯍꯤꯡꯍꯟꯕ ꯑꯁꯤꯅꯤ꯫ ꯁꯔꯒꯗꯒꯤ ꯀꯨꯝꯊꯔꯛꯄ ꯇꯜ ꯑꯗꯨ ꯑꯩꯅꯤ ꯍꯥꯏꯅ ꯏꯕꯨꯡꯉꯣꯅ ꯍꯥꯏꯈꯤꯕꯒꯤ ꯃꯔꯝꯅ ꯖꯤꯎꯁꯤꯡꯅ ꯏꯕꯨꯡꯉꯣꯒꯤ ꯃꯊꯛꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯛꯇꯤ ꯖꯣꯁꯦꯐꯀꯤ ꯃꯆꯥꯅꯨꯄꯥ ꯖꯤꯁꯨ ꯅꯠꯇꯕ꯭ꯔꯅꯦ? ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯁꯨ ꯑꯩꯈꯣꯏꯅ ꯈꯪꯉꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯝꯅ ꯑꯩꯗꯤ ꯁꯔꯒꯗꯒꯤ ꯀꯨꯝꯊꯔꯛꯄꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯅꯣ? ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯁꯦꯟꯒꯤ ꯃꯔꯛꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯒꯅꯨ꯫ ꯑꯩꯕꯨ ꯊꯥꯕꯤꯔꯛꯄ ꯏꯄꯥꯅ ꯆꯤꯡꯕꯤꯔꯛꯄ ꯅꯠꯇꯅꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯉꯣꯟꯗ ꯂꯥꯛꯄ ꯉꯝꯗꯦ꯫ ꯑꯩꯉꯣꯟꯗ ꯂꯥꯛꯄ ꯃꯤꯗꯨ ꯑꯩꯅ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯍꯤꯡꯒꯠꯍꯟꯒꯅꯤ꯫ ꯏꯁꯣꯔꯒꯤ ꯋꯥ ꯇꯥꯛꯊꯣꯛꯄꯁꯤꯡꯒꯤ ꯂꯥꯏꯔꯤꯛꯇ ꯃꯤ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯇꯝꯕꯤꯒꯅꯤ ꯍꯥꯏꯅ ꯏꯈ꯭ꯔꯕꯅꯤ꯫ ꯏꯄꯥꯒꯤ ꯋꯥ ꯇꯥꯔꯕ ꯑꯃꯁꯨꯡ ꯃꯉꯣꯟꯗꯒꯤ ꯇꯝꯂꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯑꯩꯉꯣꯟꯗ ꯂꯥꯛꯏ, ꯃꯈꯣꯏꯅ ꯏꯄꯥꯕꯨ ꯎꯈ꯭ꯔꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯏꯁꯣꯔꯗꯒꯤ ꯂꯥꯛꯄ ꯃꯍꯥꯛ ꯑꯁꯤ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇꯅ ꯏꯄꯥꯕꯨ ꯎꯗ꯭ꯔꯤ꯫ ꯑꯩꯅ ꯅꯈꯣꯏꯗ ꯑꯆꯨꯝꯕ ꯍꯥꯏꯔꯤꯕꯅꯤ, ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯃꯤꯗꯨ ꯂꯣꯝꯕ ナꯏꯗꯅ ꯍꯤꯡꯕ ꯐꯪꯂꯦ꯫ ꯑꯩ ꯑꯁꯤ ꯍꯤꯡꯅꯕꯒꯤ ꯇꯜ ꯑꯗꯨꯅꯤ꯫ ꯅꯈꯣꯏꯒꯤ ꯅꯄꯥ ꯅꯄꯨꯁꯤꯡꯅ ꯂꯝꯖꯥꯎ ꯂꯝꯍꯥꯡꯗ ꯃꯅꯥ ꯆꯥꯈꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯁꯤꯈꯤ꯫ ꯁꯔꯒꯗꯒꯤ ꯀꯨꯝꯊꯔꯛꯂꯤꯕ ꯇꯜ ꯑꯁꯤ ꯆꯥꯕ ꯃꯤ ꯈꯨꯗꯤꯡꯅ ꯀꯩꯗꯧꯉꯩꯗꯁꯨ ꯁꯤꯔꯔꯣꯏ, ꯑꯗꯨꯒ ꯁꯔꯒꯗꯒꯤ ꯀꯨꯝꯊꯔꯛꯂꯕ ꯍꯤꯡꯕꯒꯤ ꯇꯜ ꯑꯗꯨ ꯑꯩꯅꯤ꯫ ꯇꯜ ꯑꯁꯤ ꯀꯅꯥꯒꯨꯝꯕꯅ ꯆꯥꯔꯕꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯍꯤꯡꯗꯨꯅ ꯂꯩꯒꯅꯤ꯫ ꯑꯩꯅ ꯄꯤꯒꯗꯕ ꯇꯜ ꯑꯗꯨ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯅꯤ꯫ ꯇꯥꯏꯕꯪ ꯄꯥꯟꯕꯅ ꯍꯤꯡꯅꯅꯕ ꯑꯩꯅ ꯃꯁꯤ ꯄꯤꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯖꯤꯎꯁꯤꯡꯗꯨ ꯃꯈꯣꯏ ꯃꯁꯦꯟ ꯃꯔꯩ ꯀꯟꯅ ꯌꯦꯠꯅꯔꯝꯃꯤ, ꯃꯇꯧ ꯀꯔꯝꯅ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯆꯥꯅꯕ ꯑꯩꯈꯣꯏꯗ ꯄꯤꯕ ꯉꯝꯒꯗꯒꯦ? ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯈꯣꯏꯗ ꯑꯆꯨꯝꯕ ꯍꯥꯏꯔꯤꯕꯅꯤ, ꯅꯈꯣꯏꯅ ꯃꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯁꯥ ꯆꯥꯗ꯭ꯔꯕꯗꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏ ꯊꯛꯇ꯭ꯔꯕꯗꯤ ꯅꯈꯣꯏꯗ ꯍꯤꯡꯕ ꯂꯩꯇꯦ꯫ ꯑꯩꯒꯤ ꯏꯁꯥ ꯆꯥꯕ ꯑꯃꯁꯨꯡ ꯑꯩꯒꯤ ꯏ ꯊꯛꯄ ꯀꯅꯥꯒꯨꯝꯕ ꯑꯗꯨ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯐꯪꯂꯦ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯍꯤꯡꯒꯠꯍꯟꯒꯅꯤ꯫ ꯑꯩꯒꯤ ꯏꯁꯥ ꯑꯁꯤ ꯑꯆꯨꯝꯕꯃꯛ ꯆꯤꯟꯖꯥꯛꯇꯨꯅꯤ, ꯑꯩꯒꯤ ꯏ ꯑꯁꯤ ꯊꯛꯅꯕ ꯇꯁꯦꯡꯕꯅꯤ꯫ ꯑꯩꯒꯤ ꯏꯁꯥ ꯆꯥꯕ ꯑꯃꯁꯨꯡ ꯑꯩꯒꯤ ꯏ ꯊꯛꯄ ꯀꯅꯥꯒꯨꯝꯕ ꯃꯤꯗꯨ ꯑꯩꯉꯣꯟꯗ ꯏꯇꯠ ꯇꯠꯇꯅ ꯂꯩꯔꯕꯅꯤ, ꯑꯗꯨꯒ ꯑꯩꯁꯨ ꯃꯉꯣꯟꯗ ꯏꯇꯠ ꯇꯠꯇꯅ ꯂꯩꯔꯕꯅꯤ꯫ ꯁꯤꯅꯥꯏꯗꯕ ꯏꯄꯥ ꯑꯗꯨꯅ ꯑꯩꯕꯨ ꯊꯥꯕꯤꯔꯛꯂꯦ꯫ ꯏꯄꯥꯗꯨꯒꯤ ꯃꯔꯝꯅ ꯑꯩꯁꯨ ꯁꯤꯕ ꯅꯥꯏꯗꯦ꯫ ꯑꯗꯨꯒꯨꯝꯅ ꯑꯩꯕꯨ ꯆꯥꯕ ꯀꯅꯥꯒꯨꯝꯕ ꯃꯤꯗꯨ ꯑꯩꯒꯤ ꯃꯔꯝꯅ ꯍꯤꯡꯒꯅꯤ꯫ ꯃꯁꯤ ꯁꯔꯒꯗꯒꯤ ꯀꯨꯝꯊꯔꯛꯄ ꯇꯜ ꯑꯗꯨꯅꯤ, ꯅꯈꯣꯏꯒꯤ ꯅꯄꯥ ꯅꯄꯨꯁꯤꯡꯅ ꯆꯥꯔꯕꯁꯨ ꯁꯤꯈꯤꯕ ꯃꯅꯥ ꯑꯗꯨꯒꯨꯝꯕ ꯇꯜ ꯅꯠꯇꯦ꯫ ꯇꯜ ꯑꯁꯤ ꯆꯥꯕ ꯃꯤ ꯑꯗꯨꯗꯤ ꯂꯣꯝꯕ ꯅꯥꯏꯗꯅ ꯍꯤꯡꯒꯅꯤ꯫ ꯀꯄꯔꯅꯥꯎꯝꯒꯤ ꯁꯤꯅꯥꯒꯣꯒꯇ ꯇꯝꯕꯤꯔꯤꯉꯩꯗ ꯖꯤꯁꯨꯅ ꯋꯥ ꯑꯁꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯏꯕꯨꯡꯉꯣꯒꯤ ꯁꯦꯕꯣꯛꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯌꯥꯝꯕꯅ ꯃꯗꯨ ꯇꯥꯕꯗ ꯍꯥꯏꯔꯝꯃꯤ, ꯃꯁꯤꯗꯤ ꯌꯥꯝꯅ ꯍꯦꯟꯃꯟꯕ ꯋꯥꯅꯤ, ꯃꯁꯤꯕꯨ ꯀꯅꯥꯅ ꯇꯥꯕ ꯉꯝꯒꯗꯒꯦ? ꯋꯥꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯔꯦ ꯍꯥꯏꯕ ꯖꯤꯁꯨꯅ ꯃꯁꯥ ꯃꯊꯟꯇ ꯈꯪꯖꯔꯗꯨꯅ ꯍꯥꯏꯔꯛꯏ,
Masina nakoibu khudi thihalibra? Migi machanupa asina mahakna hana lairamba mafam aduda amuk kakhatpa nakoina uba thoklabadi kari oigani? Hingba piriba adu thawaini, hakchangi apamba adudi karisu kanade. Aina nakoida haikhiba wasing asi thawai amadi hingba aduni. Adum oinamak nakoi khradi thajaningde. Jisuna ahobadagi kana kanana thajaning loidauba amasung kana kanana mahakpu phahangadauba haiba khanglammi. Maram adugidamak aina nakoida haikhiba aduni. Ipana pibiba nattanadi kana amattana aingonda lakpa ngamde. Adudagi hauna sebok singi maraktagi ayambana ibungobu thadoklamduna ibungogi nakta amuk hanna chatkidre. Aduna Jisuna 12 aduda hairami, nakoishu chathokninglabra? Simon Peterna khumlai, Prabhu aikoina kanagi mafamda chatkani longba naidaba hingbagi wa adu ibungo nangonda lay. Ishorgi asengba adu ibungo nahakni haiba aikoina thajai aduga khangsu khangjare. Jisuna khumlai, nakoi 12 si aina khandokhiba natra? Nakhoigi naraktagi amadi Saitan oirakadauri. Simon Scariot ki machanupa Judas ki maramda ibungona wa asi haibani. 12 gi marakta ama oiduna su ibungobu phahangadabadu oirami.